Pung kun marigi manungda hatkani aina lauthokare ichinaw mem. Pung kun marigi manungda thauri yalaga lebak praja khangna mayangi amangda thauri yalaga hatkani aina order ama thokare warning ama pithokare. Sina kanana no Tamil Nadu gi CM Vijay Thalapati na. Adu kari haibano haibada adu mo warning pithobani na ko lam se hen diaba akoi Manipur gi CM na asuma warning sing asi jo piba ngam diaba kuki theory singna naga maitai ngasi bhau lepa naidana hatpa yum mai thaba asuma tawriba mayam se asi lep kadabani natragadi khudakta lebak praja khangna thauri ya laga hatkani student side ke order pithok pase amata leitiaba adubu Tamil Nadu gi CM Vijay Thalapati di pung kun mari gi manungda thauri ya laga lebak praja khangna hatkani na lauthuyeba aduna kaino aibada Tamil Nadu manungda leiba Tamil Nadu dagi oigera mapan dagi oigera nupi angangda nattaba lamchat chatpada chenariba miyoido phagatlaga pung kun mari gi manungda lebak praja khangna thauri ya laga hatkani na lauthuyeba Vijay Thalapati khakta nate asangi CM jo asum lauthoki ha student side ki order se asangi CM jo sum lauthokpa lei khrabani tanja se da haije gadabadi ko nupi angangda nattaba lamchat chatpa khaktagi sunate ko maram punamakta mi gi leiriba CM singjena ko masagi maram se karamaina kangani haibase asigi tamakta sentral gi yakang idea sentral sina kona aikhoi gi state ki power se asiana sijaneba bakoi gi leiriba Tamil Nadu gi praja asena mabu yanaba honeba Tamil Nadu sima mana kannaba honeba asam gi CM nasu asam gi praja sima mana yanaba honeba asam sima kannaba honeba adu idi Manipur CM nasu Manipur gi praja mayam sina Manipur gi CM bu yanaba Manipur se kannaba honabam thokpra thokta braba पारिबा पावर दो करी काना रिगेबा प्रजाना यादरगा मणिपुर की सीएम मने लैरगा मणिपुर की प्रजाना सीएम बु सीएम की मवंग दे इकाई खमनबो उत्रगा सीएम ओइना फमुबगी करी काना गेदा सिनीदा हंगजनिंग वो हंगसे को यामना खेनै मीगी सीएम गा अखोई की सीएम गा अखोई यामना पेंदे उबदा मफम की सीएम जिने तवरैबा पावर से अखोई की मणिपुर की सीएम ना सिगी पावर से करी की सिजनद्रिनो बसी हंगजनिंगेबा Tamil Nadu ki CM oigera UP ki CM oigera Assam ki CM oigera makoi na pairiba power duga gi khaji tang su yengchalloba karmaina no makoi na tawriba se kari no bse kheng yengchalloba ngasi tha kya sore akhoi Manipur ki CM na CM gi phamda phamgi base asigi matungda karamba kari afaba phire karamba kari decision lawragya ba hoji bhauna ain kaina thong sajala iyaba hairiba thong siwana thingba ngamdeba thong sabase khudakta lepkadabani thong sabasiga Senariba mioi amuka siga thabak suba yauramadi khudakta sibagi chairak pigani hatpagi chairak pigani na aikhoi gi Manipur gi CM di lauthokpa ngamdeba lauthokpa ngammibo akhoi Manipur gi CM kadai dano CM amagi power se season adori base ain kaina lambi thong semi base khangi bani ain kaina CM yaina ngasi khangna adugi mathakta action lokhatpa ngamdeba sibu CM ama oibagi kari matik chari geba hainingba haije sanu aigi phamda leira loire soniga anga sonda tokha sonda thado khara loire ikaibase khangdragadi miyoibo ama oine hingbagi kari kana rigeba miyoibana hingibase ikaibagi tamakta ikaibase asi ikaibase bu yamna ikai khangna leiriba asigi punsi se ase yamna tangna phangiba ikaiba khangdaba asidi loirabani Mina wa suk yamna ngangnari basibu tasana daba saraga ikaiba khangdadana leiri basibu asibu kari haidori banaba Sikha khaijaningi Tamil Nadu gi CM na lokhaliba decision bu ikai khumnajai Vijay Thalapati gumba CM di atangmani mana tawriba hoji mana CM oibegi matungdagi mana lokhaliba decision mayam acho wasangi macha masu minister MLA gi macha masu government school da like tamgadamani private school da tamba yaroi hairiaba yengo migi CM na paireba power se yengo school chapada angang singi bus tongba matamda gari bhara loba yaroena lauthuyeba Tamil Nadu gi CM na yengo migi lauthoi base nupi angang lambi thong chatpada nupi angang da hoba yaroi nupi angang da lamchat nattaba lamchat chatpa taraga di pung kun mari manung da thauri yalaga hatkani na hekta lauthuyeba aduga paw amasu anoba paw amasu lai ko adu dugi chapsaba
achumba hoji bawdi khangba ngamde adu paw amadi lai haibadi Jio sim na recharge tang base ko asi Tamil Nadu manungda Jio sim gi recharge tangan ba yaro na haireba adu oiba taraga di Tamil Nadu da Jio sim ben tawgane na haireba Jio sim se kanana Jio sim se gi founder se kanano aikhoi gi India gi Prime Minister Narendra Modi ji gi khwaidagi hena luna tinariba marup mayam su khangamani ko adu Jio sim do Tamil Nadu the ben tawni haiba gi wari amsu laiyeba ko recharge se karigumba recharge tanghan ba tangkhatlak pa taragadi recharge sina sumaina nongmo gi maman tangkhatlak pa taragadi recharge tawraroi amandi Jio sim se Tamil Nadu the ben tawgane haiba gi anoba paw amasu laiyeba sisi gi di chapchaba asengba paw di khangdri adu paw ama lakpagi si wapam si muchu thamjabani ko atopa mamang la hage paw sing sidi loina lagu oiduna loirabani aba sinau mayam khangde akhoi Manipur CM sina kram matam da action lorak toriba lamta khunau da maite gi yum taruk kuki singna mai thaba ngamdaba dagi lehore hairi sinau mayam ngasi di yam luruwa phom da myang yafun da thamjage ko ground report ki matungina lamta khunau da kuki singna maite gi yum kaya tumna mai thado khrabani adugi manung da maite gi yum taruk amadi mai thaba ngamhodana lehore hairi ko adubu khwaidi haina luri bawa famdi asidania ba asai yum taruk mai sa aude haina government gi record tasu hai ba yum taruk tu gi matang da kai gumba ma compensation phaningai su leitre sarkar ge magi de kari gumba su piningai su leitre ba adubu asai yum taruk tu di pot machet am bhaw longningai leitre ba kuki singna loina huran khare ba jingha ba na kuki singna phaga pu khare ba adu iri asai yum taruk kuki singna mai thaba ngamod ba yum taruk to sarkar na kari gi ngakpi sen bidri no ba adu di maran asi सरकार की असोइबा नत्रो सरकार की असोइबा मयाम दो प्रजाना अवाब पुनमक से नंगा प्रजाना अवाब से मायोक नरगा लेदोरी बसे करिगिनो बा हारिबा लमता खुनौ की युम तरुक तो की मियोय सिंगदुदी रिलीफ कैम्प द लैरियाबा को लांजेन नरगा लैरियाबा मखोय की युम सिंगदो मै चाउदरे हाइना मखोयना वाखनजे करमाइना नुंगाइदोरी बनोबा युम मै चाउदबा युम दु गई पोट मचेरा म लौनिंगाइ लेत्रेबा पोसे पुनमक कुकी सिंगना तुमना लोइना हुराना पोखरे जिंगा बावना फागा पोखरेबा सरकारना असुगुम्बा मयाम से मियंग चंगबीद्रगा असाइगी ग्राउंड रिपोर्ट की मतुंग इन्ना रिलीफ कैम्प द लेरिबा इचनाव सिंगदुना हजिक हाइरिबसे अखोइदी कुकी सिंगनासु युम मै थाबदुदा ngamhodra सरकारना दी अखोइगी युमदो मै चाखरे हाइबगी रिपोर्ट अमा कादबनिना कंपनसेशन सु फंगारोय युम से करमाइने अखोइ सादरिबनो हजिक रिलीफ कैम्प द नोंगमगी अफंगबा खरा सारगा लेलिबा अखोइना करमाइना एगी युम से अमुका सादरिबनो हाइबगी टेंशन अमोइद लैरियाबा असे सरकार ना असुम असोइबा कया से सोइरगा अवाबना प्रजाना नंगा अवाबा पुनम मायोक नरिबा असि ngamdabadagi na to relief camp da lebe chinaw kaya amna thori jala ga sidoibase asina natraba हौजिक मणिपुर से ओइरिबा एमएलए मिनिस्टर सीएम लेरिबा मयाम जना खल्लिबसे करी वाखन्नो सिनिदा खोइना हाइजनिंगिबा खोइना खंजनिंगिबसे को ग्राउंड रिपोर्ट की मतुंगिना हौजिक लमता खुनौद लेबा युम तरुक मै चाउदे बदो करम फिबम दे लेरिगे अमतंग अखोगी लेरिबा सीएम एमएलए मिनिस्टर मयाम नो चलगा अमते यंगबियोबा सुसानपुर दा चटपा ngame सुसानपुर दा चले को हेलीकॉप्टर दे चटकेरा अमदे चटकेरा चले बा सुसानपुर दा उखुल दा चले सुसानपुर दा चले aduga chaning mafam da chatlasu asai maite gi yum kaya ama karam film da leire ba se ngasi baw da kanana yingselli gya ba ado khangam da ba uram da ba taraga su lamta khunau da maite gi yum taruk kuki singna mai thaba ngam da ba da gi lehore be paw se amtang thijan humjan bi raga yengbi wa ba ado asai gi yum taruk to kuki singna mai thaba ngam ho da ba yum taruk to security force mayamna akhoi gi sarkar mayamna sangbi raga asoi angam thok tanaba sangbi bam thok pura thok tabra ba ngasi di awaba nangiba parja mayamna relief camp ngasi leiriba yum lamta khono gi yum taruk ki mioi singduna thamoida aduki matik chaiba kuki singna mai thaudraga su kuki singna poche loina huran la loi khare yum se changba ngamda dana ngasi chahi mari phajale jingha bhano yum duga leitre yum do zum mandre aduga yum dugi oriba phibam duna napina yum do songjal laga je yum oina oidare mafam do yum mai chaudi haibagi wafam do khaktani adubu yum du dagi pona machet ama lawningai leitare haina aikhoi lamta khonogi yum taruk mai thau daba mioi singduna hariba wafam se phongdori aduna
हौजिक की ग्राउंड रिपोर्ट से मतुंगिना अने वीडियो से सेमजरकपनी अदुना यारिमखै वीडियो से खजितंग शेयर तौबिरगा अखोगी लैरिबा अचौ असांगी फम पाइरिबा पावर पाइरिबा सिंगी मफमदा यौनबा वीडियो से खजितंग शेयर तौबियु मखोइदे नंगिबा अवाबा से खजितंग खंजेनबियोबको रिलीफ कैम्प दंगसी लैरगा नोमगी चरा नोमगी अफंग खरा चारगा लैरिबनेबा अदो मखोइना ngasi मोइगी मयुमदा मै चाउदे हाइरगसो मखोगी थमोइदा नुंगाइबसे अमा बाउना फाउदरेबा अखोइगी युमनेना हंजनबदा युमदो युमगी फिबमदो ओइदरे अमदी जिंगाबाना जुमदुगा याउदरे लोइना फागा कुकी सिंगना हुराना पोखरे सरकारनासु कैसुममा पीगदबगी मतो मोंगसु उदे अदुदी अखोइगी सरकारना होजिक हाइरिबा युम तरुक मै चाउदबदो कुकी सिंगना लोइना तुमना हुरानगिबदो मखोइ सिंदुगी फैमिली मखोइ सिंदुगी युम तरुक सिंगी मफमदना कर्म मतो मोंगदा कमेंशन पीदोरिबनो कमाइ तौदोरिबनो से खजितंग वाफम से यौनबगी तमक्ता वीडियो से सेमजबनी चिनाव मयम सरकारना सोइरगा प्रजाना अवा पुनमक नंगा लैबा सी यामना पेंदे करीबू तौरीगे करीमता तौबंगमदेबा पेंदे नुंगाइती हायरगा अदुम लैदोरिब्राबा करीबू तौरीगे करीमता तौबंगमदे करीनो अखोइनो होजिक तौदोरिबसे चंगैबा सेंट्रल फोर्स मयामदो अखोइगी ओइरमदरेबा अखोइगिदी कनामता लैरमदरेबा येलोमी ओइरिबा मैतै अमदी नागा अखोइगिनी हाइना थोलकनबा कनामता लैतेबा करीसु तौबीदे तौबसु ngमदेबा करीसु तौबीदे तौबसु ngमदे लैरिबा मिनिस्टर ओइगरा सीएम ओइगरा एमएलए ओइगरा करीनोबा खोइने हुजिक तौदोरिबसे प्रजा मयामना हुजिक लौगदबा डिसीजन अमा लौरगा मणिपुरगी येलोमी ओइरिबा मैतै अमदी नागा अखोइना अपुनबो ओइना लेप्त्रगदी मणिपुर कनबा ngमरोयबा हुजिक पेंदे कंडेम तौजरी नुंगाइते लाइबक थीबा थौदोक अदुदा अदु मैगी वाफम कयादो तारगा सुम लैदोरिब्राबा अखोइ हुजिक हौजिकती करीनो अखोइना तौदोरिबसे करी तौसी हाइरिबनो असिदा ओइना खना नै नंबीरसियाबा करीनो अखोइना तौदोरिबसे लैरिबा सीएम एमएलए मिनिस्टर सिंगनदी करीसु तौबीदे तौबसु ngमदे तासु ताबीदे अदुना अखोइगी लैरिबा येलोमी ओइरिबा नागा अमदी मैतै अखोइना इरमदम कनबगी तमक्ता अखोइगी लैरिबा इबुंग युपा अखोइगी लैरिबा इसिनाव अखोइ मयामना पुल्लगनी इरमदम कनदोरिबसे एमएलए गी वाखनजु तोकपीरो सीएम गी वाखनजु तोकपीरो अदुगा लैरिबा सेंट्रल गवर्नमेंट स्टेट गवर्नमेंट गी वाखनजु तोकपीरो चंगैबा सेंट्रल फोर्सिंग दुसु अखोइगिदी ओइरमदरे येलोमी ओइरिबा नागा अमदी मैतै अखोइगिदी ओइरमदरेबा अखोइगी ओइरम तारगदी लेमखोंगदा ngarang nahan मैतै की युम मै थाबदुगा चंगैबा सेंट्रल फोर्स मयामदो लेपलेपगा कुमै येंगागा लैगद्राबा मखोइ लेना क्रमाइना युमदो मै थालिबनो क्रमाइना मैदो चाखलिबनो फारे म युमदो मै थालपा मतमदा मोइनो उहुदबा तारगसु युम मै चाइएना लौरिबा खोलाव मयामदा मोइ चेंसलगा युमदो कन्नबा करिगी होनद्रिबनोबा युमदो तुमना मै चाखलगा लेपगा येंगना लैयबा अदुगा हाइरिबदी मखोइ लेनमदबा तारगदी अतैसु लोइना चाकदबनेने करी वाफमदा मोइना हाइरिबसे मोइ लैबगी करी कानरिगेबा मोइना कई तौरिगेबा सिनिबा हंगिबसे अदुना सेंट्रल फोर्स चंगैबा सिंगदुसु अखोइगी ओइरमदरे नागा अमदे मैतै अखोइगिदी कनामता लैते अखोइ इसाना मणिपुर कंताई इसाना इरमदम कंताई अखोइगी इबुंग युपा नत्तना अखोइगिदी कनासु लैते अखोइ इबुंग युपा सिंग लैरमबा तारगदी नुमितुदा मफमदुदा खुत्ता खुलाई पाइबगिसु मथौ तादे खुत्ता खुलाई पाइबगिसु मथौ तादे मफमदुदा चोंगछलगा आइगी चाइबा युमदो कनगनियाबा मैतै ओइरमसु नागा ओइरमसु अखोइगी लैरबा इबुंग युपासिंगदो अदु सिंगदुनतनी अखोइगी तमक्ता थवाई खुबाक्ता हापगा चोंगजनदोरिबसे अदुना हुजी करीनो अखोइना तौदोरिबसे हाबसे असि खनमिनसी अखोइ करी तौसिगे हाबसे असि खनमिनसी अदुगा अमुकसु हाइजगे अखोइगिदी ओइरमदरे चंगैबा सेंट्रल फोर्सिंगदो अखोइगिदी ओइरमदरे मणिपुर की येलोमी ओइरिबा नागा अमदि मैतै अखोइगिदी सरुक्ता यावरमदरे चंगैबा सेंट्रल फोर्सिंगदो अदुनबो ngarang nahan kuki nupi mayam amana protest tawba matamda muknaraga sum muknarinena konjannari ra kaino dumai sum tawra leba mafam dugadi mok bom kapte tear gas kapte ba mafam dudadi
kuki nupi singdadi kodongai da tages kapte mok bom kapte ba sinida haining base chino mem aduna karino ekhoina tawdori base ase khanda minasi aduga ekhoi gidi central force su akhoi gi oiramdre aduga pende nungaite haina leiraga asum yadoi nate karibu tawbirige karimata tawbasu ngamde ekhoi gi leiriba CM MLA minister mayam aduna ekhoi apun moine lemminaraga manipur kanbagi tamak thorok tori base manipur gi yelhomi oiriba naga amadi maitei parja amata oine lemminaraga manipur kanbada achoba thaudang lominaraga akhoi huji kari tawsige bo wakhalon se asida oina khana nei nambiraga manipur kanbada aikhoi khaktana tana kana asu saru yar oi habase aikhoi hojikti sabsana khangba yare amadi sabsana khangminarasi manipur kange habase parja aikhoina kandori bani chino mem manipur kange bari hanaki laiba election sida se BJP abalete congress abalete ko manipur sibu kanba ngamgadaba mioi matik chaba aduni khoina thiri base any party de oisanu any candidate te oisanu matik chaba mathauna laiba iramdam kanba ngamba adugumba mioi nupi oisanu nupa oisanu aduni khoina mathau tari base ko palhale dana BJP ne kai toba ngami BJP ne manipur kanba ngami bro ngamde dana adu edi huji BJP da khoi amuka vote hap to ribraba mit se khoi pangasi ko una usina daba saba yadre ko aduga any party oisanu congress oigara BJP oigara any XYZ any party oisanu ko mana akhoina mihut amane ne thagalaga matik saba thabak taruktaba taragadi adugi mihuto khudakta akhoi chingthokpa ngammi abako adu mihuto akhoina muk lokthokpa ngammi abase asigi full right se akhoi de leiri bane aba parja akhoina ne ba manipur kandori base ate kanana su kanba ngammaroi aba aduna parja akhoi handakti mit mai pangaga manipur kanbada parja akhoina thodang lawdori bane aba aduga muka tanjasida haijagadabadi ko sahi akhoina pangadaba matam BJP da pina leikhare manipur se BJP na ngasi yo phawda warasan ma purapang amdre manipur kan bangamdre aduna akhoina hoji kai tawgani haibada asam dadi BJP lakini ko asam dadi BJP lakini asam ga manipur ga yam khenaba lei asam dadi student singi oigara ahan singi oigara angang singi oigara BJP na ngasi yo phawda yamna phajana magi tawgadaba thabak pangthoi banina BJP se paklauna samdi thadaba ngamoi adubu manipur dadi khangna una BJP da muka palhanba taragadi kuki singna ngasi pairiba power se asidagi hena pair oi hainingai leite abako aduna aikhoina hujik tawdori base handak sarkar semba sida aikhoina isana khangna aikoi kari tawgane base asi tawbatai hujik politically war ama tawbai mathom tare chinaw mem political war natragasu yadaba matam kharasu leiko aduna political war to bagi tamakta hojik political gi oina hojik laktori ba election sida akhoina kari tawgani abase asi khanda minaraga any party kanasu ai congress ki su BJP ki su support nate aina pamjari badi iramdam sibu kanbangamba manipur sibu tangdu leita propangamba adugumba party adugumba candidate adugumba mioi duni nupi oigra nupa oigra adugumba duni aina pamjari base aduna mayamna su khanbiraga manipur kanbangam gadaba iramdam sibu nusiba ima lepa ki tamakta aina thoklakpa adugumba mioi do thibiraga aikhoina su mahak se matik chare na khalaga adugumba mioi da akhoi gi mihut amoina thagat minasi aduga mioi jona so mark se mayam dugi mihut amoina thagalakpa matamda iramdam gi ima lepa ki khalaga thabak tawbira agadi akhoi myam changaga sogat minasi tawraktaba taragadi aikhoina adugi mathakta mo action lokhat minasi afam je sika haijege koi chinaw mayam Minister singina Delhi chali Manipur mai haurani Delhi chen grani Manipur kuki singna mai tai hatkani Delhi da chen grani Manipur kuki singna naga hatkani Delhi da chen grani asagi film do iriye ba director na ado line sing do hack to ne ba nang sigi line je phaga da nang sigi line je phaga da bani duga action hairaga sagi line do haidori bane ba isinaw me central na phamwa phamba central na lepa cut araga akhoi central na film se shooting tawri aba hujiko film kanna shooting to basida role lori basing sina akhoi gi manipur gi MLA manipur gi minister manipur gi CM sina aso role lori aba ko aduna role sina karino haibada ko kuki singna maite gi yum mai tharakpada central le phone tawrani aba central la haida ne aba chalo nangi role gi matam jore tholo ade ama ekta chendhora ne aba mafam da salai condemn to zari
ai condemn tawjari yamna pendaba laibak thiba thodok asagi dialogue to du dialogue to sida haidoi ba khangaba adu dialogue to haibado asagi dialogue se iraga tharak turobane ba director duna ado phajana dialogue to phaba gi matung da laaga adu dialogue to mungang adoine adu lora kana cut hairane ba sentral do cut tawrane ba khangaba karino nei ngahak lai daga aman mu hairani nangi role matam jore thoklo ado security force ki duty puriba adugumba mioi do kanana role puri adu role do haine salo nangsu mayam nge mangda ga hamu nang himu role matam jore tho tampak ta coming khara chatharo aduga chingron da mu khara chasanaro aduga dongdang khara matau mal hallo aduga tages ka do maitei singi mathakta kapsalo ado sone ira tharak toro bane ba adu tawrani magi muk loire kat haran doi muk changa ania ba oi toriba drama lila se yamna yengmanna huji yengning aktre ba film sibu amuk yengba lore ga hanjan kyara yeng dorige noina sanariba drama lila mayam do manipur gi CM oigar MLA oigar minister oigar mina ising tho ara thak mina saksaro haira ga heksa adugi punsi dudi talli tasemakna haibada maitai masa oina poi bani ne maitai gi thona do phudo une karisu nataba mayang sa singduna pairiba power do keisu nataba mayang sa singduna pairiba power do akhoi manipur gi MLA minister CM singduna dugi power do paide maitai ama oirga maitai gi power phudok pangamdaba sibu karino ba ayoidi isagi oina haijagadabadi ai nupi ama oirga suko mina khon thaba ai taba ngamde migi afam dasu yari makha ai landana basasai ko adubo aingonda horakpa midi amurak anirak ti isum ngakpi ko ahumrak subadadi ai lemna thadeba chance ti maonda soidana pigane abai adubo henjala adi adu mido ai lemna thadeba akhoi nupi oirasa adugi thauna do poksayeba adunabu kuki singna manipurda landara pa matamda lanpham khudinggi nupi amo oirasa akhoi lanpham khudinggi changiaba chatliaba ado nupa ama oina maitai gi I cheliba na khoina pairiba power se karino I khangba ngamdreda khangde asam da leiriba akoina asuk yamna chae thamoi se puba ngamde aduga manipur da sauriba na khoina karamaina na khoi haksang da cheliba I do karamba I no da sini hangninge base kuki sengna asuk yamna yellow mi singi mathakta otpa neiba tawriba relief camp da kayama kappa ga lying mangamdadana siriba khang mangamdada thori jala sidoiba adugo mayam du usina da basaraga aigi pham aina leiraga ngahak le Delhi da chat ngahak le Delhi da chat kari lila amuk karamba kari drama amuk irige ba singi da hainingi bis talli yamna pende isno mayam pawam tarabo kuki singna makhwang thude khare hairi kuki singna makhwang thude khibade lepangamdre hairine adu kanano haibada aikhoi gi central government amadi state government kuki singna makhwang thudek pi khare aduna lepangamdre hairi maramdi ngasi yobawda kuki singi mathakta state government amadi central government na action lobangam dribase manungde kaigoma ma asoibam di leiri asonbam di leiri aba asoibase karino amadi asonbase karino aba manungde kari wari leibadagi na ba kuki singi mathakta akhoi state government na action lobangam dribase akhoi state government na tawgen tawbada lanse nongmada loisamna ngamgane base mayam puna masu loi khangine aba adu oirasu kuki singbu full power piraga thadoga khutta khulai pahelaga open da chatli base asi thibang amdiriya ba hujiba khogi state government na su central government na su adu tana hojik am kamung chande londa thong se ain kaina sagalai ba thong se asi thingbang amdiriya ba karino manipur sida pali base aikhogi india manungda manipur se changloraga ngasi manipur se asuk yamna machet thokna thugaina ba hotnari base manungda kaino ma asoiba asonba amadi leiriya ba kaino amadi leiriya ba manungda ado karino ba ngasi aikhoigi manipur sida kuki singna poppy plantation tori base thingbang amabo ngamde kuki singna micham hat pangasi su lepte si thingbang amabo ngamde khoigi naga ichna taru hat pada chenari ba mihat pa singdo ngasi bawno phaba ngamdre ba mihat pa singdo masak khanga bane ba lilon wifi kuki village ki chief ori ba lalboy yauri amadi police personnel thangmilen yauri base khangi bane ba khangna ngasi bo phaba ngamde ba
manungda si asonba leite haiba yagadra kaino mamadi aronba athuppa amadi leiriaba manungda aduga lalhoba magi nupida manipur gi deputy CM oihliaba lalhoba magi nupina manipur si pahlanba taragadi manipur si kari oirakanaba lalhoba gi nupi kuki terrorist ki nupida manipur se palhanba taragadi manipur se ingtappa purakadra kari oiraktori banaba asoi base mayam leirabani akhoi khangabani ado parja akhoi na soibadagi natro parja akhoi se hojik kari to bam thoke base adu akhoi gi leiriba mayam se na hari base loina chummi loina khangabani aba adu oiragadi akhoi hujibana punjandri base kari gino aba hojibana akhoi punjandri naga maitai leiriba akhoi yellow mi mayam se hojibana punjandri aba hojibana changai iba central force singsu loina kanagi michang de lepi loina khangi dana ko ngasi leiriba central government na kanagi michang de lepi loina khangi bania ba state government na kaisu tawbangam de state government na kaisu tawde tawbasungam de tasu tabi de adu oiragadi ngasi asoi base kanagi asoi bano parja aikoina parja aikoina asi yade aina punna lepaga punna apunba ma lepakpa matamda asi yada base aikoina asi thingba ngamgani aba manungda asoi base state government central government gi yamna manungda achoba asoiba ama leibadagi ni aba ase kuki singi mathakta action loba ngamdri base ha asi phudora agadi kuki singse leiba yaroi haibagi losalibra natragana kuki se illegal immigrants ne na khangbadagi central government na makoi singdugi mathakta action lorokpase loba taragadi kuki singse loina tumna mutkrani aina tumina leiribra kaino madi manungda leiri aduna bo akhoi central government amadi state government tumina leiri manungda asoiba asonba amdi leiriba kanagi asoibano kanagi asonbano aise asidi central government state government amadi kuki na khangiaba akhoi di khangdreba karimta kuki gi asoibara state government gi asoibara natraga central government gi asoibara asoiba amadi leiriaba manungda central force mayam se yamna nokningba miyawrida ha central force singchena huji khalli base karino ba central force singdugi mathakta kuki nupi mayam ama thomjalaga nahan fakhiba kuki singdo micham ni thado hairiaba maitei gi yum mai thabada chenariba maitei gi yum mai thabada yauriba kuki phagatliba singdo micham ni makhoi singdo thado haina kuki women organization for human right na amadi kuki nupi mayam amana protest tawriaba ko aduga hoji amka mo haigadabadi cobra battalion amadi Ministerial Home Affairs ki mathakta kuki women organization for human right na wahang kaya ama hangaiaba aikhoi gi changaiba CRPF cobra battalion Ministerial Home Affairs ki ayaba yaurga Manipur manungda changaiba cobra battalion na mathau tawbada combing operation chathaba kuki terrorist ki jumda combing operation chathabado kuki women organization for human right na yaningdaba fongdokpa karino saitonisi gi MLA gi yumda khulai paiba mayam amana thomjalaga leiribase karino ba kuki singidi MLA oigara minister oigara loipunamak terrorist ngatani haibase asidai hena achoba khudam piningai leitiaba sidai hena achoba khudam piningai leitiaba aduna hujik haijagadabadi chinaw mayam kuki women organization for human right oigara kotu oigara leiriba punamak se makhoi se loina terrorist ni haibada karisu akaiba leitabra haibase asi wafam sima thamjaningi chinaw mayam Manipur da hujik oiriba phibam aikhoi gi nagai chinaw taru hatpada chenariba kuki village chief oiriba kuki singi village ki chief oiriba do akhoi nagai chinaw sing hatpada masu yauriaba adu tanatana makhoi police personnel amasu oiriba thangmilen su yauri na hairiaba lalboy thangmilen makhoi singdo hoji phawna phadiaba aduna bu kuki nupi singura noma henjalaga kana amata karisu khandana tawning ba mato mowongda micham phaba CRPF ki mathakte attack toba amadi aikhoi gi leiriba maitai gi yumsingi mathakta nagai chinaw singi yumsingi mathakta mai thaninga matam tha mi hatninga matam da hat tawribase kuki singdi khangiaba
kuki singdi khangiyaba makoina tawningba tawba yayabado aduna asugama illegal immigrant singda asuk yamna power piri base asi kanana soibadagi makoina asuk yam power pairi banwa base asi kanada koina hangdori banwa ba kanada no koina si wahangse hangdori base aduga ngasi kari sunataba kuki women organization for human right na Ministry of Home Affairs amadi CRPF Cobra battalion ni mathakta wahang hanga ibaniaba makoina coming operation chali bado makoina chali ba coming operation do adu do lali aina kuki nupi singna wafam kaya ama thama iyaba ludriba phibam se chinaw mem sinida haijani wafam di